Gol. Pula ka jara. Gol. Tali maro tali रुकना नहीं चाहिए Gula kena dua. Gula holo tu na. Gula holo. Gula holo. Si gol kata ni. Kena gol ini. Kita kamu lewat gua tahu mau ya sudah ni. Jangan ya. Kita lagi bang. Sana tu? Silchar bagam na? हाँ. Ada bahan pesan apa tadi? Kena depan na, middle depan tu dulu. Apa kena kalau amat kena kalau. Bisa nu pasti terang. Ramrong gua hamukta kurumjari rosani rongi magai dagi mayam ahan badadi ai mayam puno mangasi tinbiro mayam puno makta ai magai dagi as a head coach of Team Kanglasha amadi Young Manipuri Council Assam General Secretary mayam puno magbu thagat perform dokchari asi lakpiraga koi yangang sing Sanaroising amasung Muay paglakpa ngang singbu okpi bei damakta ikai khumna okpi bei damakta mayam puno magbu thagat perform dokchari ngasi akoina laibase akoina Sanaroising si mamda details kadang hajarake mayamda khangnaba akoina Sanaroising game se Muay Thai ni Muay Thai hari base 8 limbs martial arts ai su khangnai ogi Thailand gi yam phajaba martial arts ni masi uje khwaidi stand up fight ai batade striking the lep ga funa wada khwaidi hena effective oiba khwaidi hena sathi ba among khwaidi hena kana ba martial arts ni Muay Thai hari base masi gi andak 22nd kunithoi suba state championship akhoi Jorhat ki Borholla ko ba town namuda pangthokhi adu pangthokpado aduga akoina saruk yazarubani championship hawbagi date na tang kun mathoi dagi tang kun mari phau asi championship je pangthoki bani aduga akoi gi Kanglasha dagi akoi gi sinau sing kun mari khak represent tawgi agi satra mayam kun mari represent tawgi Silchar amadi Lakhipur branch dagi full laga 24 students represent tawgi Kanglasha dagi through dagi ase aduga Kasar district ki through dagi asida miyoi nipan na gold medal lobang amgi amasung miyoi nipan na silver medal lobang amgi amasung miyoi mapan na bronze medal lobang amgi aitai ado aina mayam da haijening base asigi masana se hujik yam kanna fangllakpa yam kanna popular oiba masana ni adu lakadori ba 2027 da so national games Meghalaya da yam sauna pangthok dori sahi mari matung da pangthok national games ni masida su Muay Thai se include oirabani Meghalaya da pangthok toriba national games sida asi damakta so khoi hujik tagi full preparation da leirabani aduna khoi hujik fight am da thadokte 2027 national games sida khoina represent tawraga Assam state represent tawraga sanaraga mai pak po progna wa choba Assam thamjari si ai gai matang tension gai hindi da moi ge ngasi isa sing sana sana bada thawai jauna ngasi Sanaroising mahai we na ngasi
gold เราเลยมาคุยนิพานนะแต่อิน silver เราเลยไอ้เนี่ยทำจะนิ่งมาดีคุยกี่สมาชิกเลยบิดว่าอีรำดำส้มเลยบิดว่าฮัลโหลมันปุ่นวังนะน่าจะอิชาสิงบูสานาบัดทวายจอนบิวอาศัยให้จักปุ่นทวายบิวใช่แล้วสินเดียว Dari tim Kanglasha na. Thank you. Ini pembalap. Pembalap ngai ni lu na.